ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯥꯖꯈ꯭ꯔꯕ ꯅꯨꯡꯁꯤꯖꯔꯕ ꯊꯋꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯚꯨꯒꯤ ꯅꯨꯃꯤꯠ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯁꯤꯕꯒꯤ ꯃꯪꯐꯝꯗ ꯌꯥꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯕꯨꯗꯤ ꯍꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯉꯁꯤꯐꯥꯎ ꯊꯝꯕꯤꯕ ꯑꯗꯨꯁꯨ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯂꯤꯁꯇ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯇꯥꯏꯕꯪꯒꯤ ꯑꯃꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯋꯥ ꯉꯥꯡꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯏꯁꯥꯕꯨ ꯃꯥꯡꯊꯣꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯅꯪꯒꯤ ꯑꯍꯤꯡꯕ ꯁꯥꯈꯤ ꯄꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯝꯕꯤꯕ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨꯒꯤ ꯃꯥꯡꯗ ꯂꯩꯖꯔꯦ ngasi nanayna share tawjagadaba si mapung phana thawai sengwana pangbiu isamak amadi tagadabasingda marang kaiba thawagi bor phanghanbiu haiduna nanaibu sijina binaba prabhu jisu christ gi mingda nijari amen ishorgi wai taminasi Ephesians ki chapter 2:1 gi 23 aduga 2 gi 14 to 16 Singlup adudi mahaki hakchang amasung ithal thalanbiba mahaki mapung phaba aduni maramdi mahang masamag aikoigi ingthabani mahangna ani edu amatta ohenduna khainabagi mayagi phuklang adu thugaire masi yeknaba adu haibadi wayan yathangda leiba yathangi pathapsing adu mahaki hakchangda manghanduna masamakta ani edu anoba mi ama semduna ingthaba semnanaba amasung yeknaba adu cross ta hatuna ani adu amatta oina ishorna mahana taisinnanabani pathokuna taminakraba waising tajariba aikoigi thakta ishorna bor pibiba oisina amen ngasigi nimitta aina puthokchaningba hiram adudi ngasidagi sahi 19 gi mamangda piklaba preaching station amana aibu kaubiba matamda aina share tawjakhiba adugumba sermon ni theme adudi cross amasung church haiba sini 2002 da preaching station amana aibu kaubiba matamda makoina oja church amasung cross haiba se karino mi kaya nadi sandokre adubu bible studies ki oiba makoigi formula mayam adudi takpirami adu nataba yamna chamna wari oina church amasung cross se karino takpiyu theologian singi formula adudi tobigano makoina hai seng aina theology gi amatta hapoi chede iraga pathokpagi thabakto training da tamuba sermon do ai noida pusalla oi ai church da pusande ai ni sordagi tarakpa thawai seng manenguna takpiba khardang do wari liba gumna chamna lijage haiduna lijaki aigi punsigi sermon singi manungda khwaidagi achamba hotrong hoba haiba tar holo oiba wari liraga tokpa sermon ama hairadi ngasi aina paikhatjarga doriba asini theme hiram adudi cross amasung church haiba sini cross Jew singa Gentile singbu yam tukuchai tainaba sukya yate Jew samsung Gentile samnanaba pambai kaya thirabani adubu amatta oithokpa yate karigumba hiram kaya da taisananaba honarabasu yade yamna thak khenana makoina Jew samsung Gentile ani se samnaba yate makoina wangna laujai Jew singna adubu yamna ngakpa amadi impossible oikraba tainaba yadraba Gentiles amasung Jews sing ase ibungo Jisuna cross ta sibiduna papi singi damakta mapunsi katle haraga ani haibado mayai parda adu segaire haraga ama khakta oina samjinnakhiba mikupta oithokpa yaramdraba itihasta karigumbadasu pambai amatana samjinnaba yadraba Jews amasung Gentile ado cross ki pangalna irai laina amata oikre mase Galatians ki 3 gi 28 ta mayek sengna iduna yauri
ꯊꯧꯖꯥꯜꯅ ꯀꯟꯕꯤꯈ꯭ꯔꯕ ꯖꯦꯟꯇꯥꯏꯜ ꯃꯁꯦꯟꯗꯤ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄꯅꯣ? ꯅꯪꯁꯨ ꯖꯦꯟꯇꯥꯏꯜꯅꯤ, ꯑꯩꯁꯨ ꯖꯦꯟꯇꯥꯏꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ. That is what the work of cross. ꯃꯗꯨꯅꯤ ꯀ꯭ꯔꯣꯁꯀꯤ ꯊꯕꯛ ꯍꯥꯏꯕꯁꯦ. ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ, impossible ꯑꯣꯏꯔꯕ ꯑꯗꯨꯕꯨ possible ꯑꯣꯏꯍꯟꯕ ꯉꯝꯕ. With God, everything is possible ꯍꯥꯏꯕꯗꯣ. ꯏꯁꯣꯔꯕꯨ ꯌꯥꯎꯔꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ. ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒ ꯃꯍꯥꯛꯀ ꯇꯤꯟꯅꯅꯕ ꯂꯝꯕꯤ ꯀꯌꯥ, ꯄ꯭ꯂꯥꯟ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏ. ꯀ꯭ꯔꯣꯁ ꯑꯁꯤ ꯈꯛꯇꯗꯅꯤ ꯑꯔꯣꯏꯕ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯁꯤ. ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯤꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯦꯖꯨꯀꯦꯁꯟ ꯑꯗꯨ ꯄꯤꯕ ꯉꯝꯃꯤ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯀ꯭ꯔꯣꯁ ꯑꯁꯤꯅꯤ. ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯐꯕ, ꯑꯅꯧꯕ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯅꯅꯕ ꯂꯦꯁꯟ ꯑꯃ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯗꯤ ꯀ꯭ꯔꯣꯁ ꯑꯁꯤꯅꯤ. ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗꯗꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯤꯡꯉꯤ. ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯤꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯐꯖꯅ ꯎꯠꯊꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯃꯤꯠꯇ ꯎꯍꯟꯕꯤꯕ ꯉꯝꯕ ꯑꯗꯨꯗꯤ ꯀ꯭ꯔꯣꯁ ꯅꯠꯇꯅ ꯂꯩꯇꯦ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯁꯩꯇꯥꯟꯅ ꯈꯨꯗꯨꯝ ꯈꯛ ꯆꯟꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯀ꯭ꯔꯣꯁ ꯑꯗꯨꯅꯤ. ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯁꯩꯇꯥꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯕꯁꯦ. ꯑꯇꯩꯗꯤ ꯁꯩꯇꯥꯟꯅ ꯂꯣꯏꯅꯃꯛ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯀ꯭ꯔꯣꯁꯇ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ. ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯑꯍꯥꯟꯕ ꯀ꯭ꯔꯣꯁꯇ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯊꯪ ꯆꯤꯡꯁꯤꯟꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯪ ꯑꯩ ꯄꯥꯞ ꯆꯦꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯖꯔꯕ ꯑꯩꯈꯣꯏ ꯑꯁꯤꯅꯤ. ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯦꯒꯅꯦꯠ ꯑꯃꯒꯨꯝꯕꯅꯤ. ꯄꯣꯜꯅ ꯑꯍꯥꯟꯕ ꯒꯂꯥꯇꯤꯌꯟꯁꯤꯡꯗ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯦꯟꯖꯦꯜ, ꯁꯔꯒꯗꯨꯠ ꯑꯃꯒꯨꯝꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ. ꯃꯁꯤ ꯒꯂꯥꯇꯤꯌꯥ 4ꯒꯤ 13-14ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ. ꯑꯗꯨꯕꯨ ꯄꯣꯜꯅ ꯀ꯭ꯔꯣꯁꯀꯤ ꯃꯔꯝꯗ ꯃꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯑꯗꯨ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯁꯔꯒꯗꯨꯠꯀꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯣꯏꯅ ꯑꯣꯏꯈꯤ. ꯒꯂꯥꯇꯤꯌꯥ 4ꯒꯤ 13, ꯃꯁꯤ ꯃꯥꯅ ꯀ꯭ꯔꯣꯁ ꯑꯗꯨ ꯈꯥꯡꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯀ꯭ꯔꯣꯁ ꯄꯨꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯁꯥꯈꯤ ꯄꯤꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯀ꯭ꯔꯣꯁ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯒꯂꯥꯇꯤꯌꯥ ꯁꯤꯡꯂꯨꯞꯇ ꯃꯍꯥꯛꯅ ꯁꯥꯈꯤ ꯄꯤꯖꯕ ꯃꯇꯝꯗ ꯑꯋꯥꯕ ꯈꯥꯡꯕ ꯄꯥꯝꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯛꯅꯕ ꯑꯣꯏꯔꯛꯈꯤ. ꯁꯔꯒꯗꯨꯠꯅꯤ ꯍꯥꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯤꯡꯇꯝꯕꯒꯤ ꯄꯨꯟꯁꯤ ꯁꯟꯗꯣꯛꯄꯤꯕ ꯃꯇꯝꯗ ꯃꯥꯕꯨ ꯋꯥꯡꯅ ꯊꯥꯒꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯐꯨꯅꯕ, ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ. ꯀ꯭ꯔꯣꯁ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯗꯤ ꯑꯦꯝꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ. ꯀ꯭ꯔꯣꯁꯅ ꯑꯩꯈꯣꯏꯕు ꯌꯥꯝꯅ ꯍꯟꯊꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯆꯤꯡꯕꯤꯕ ꯃꯇꯝ ꯂꯩ. ꯃꯗꯨꯅꯤ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕꯁꯦ, ꯄꯥꯝꯗ꯭ꯔꯤꯕꯁꯦ ꯀ꯭ꯔꯣꯁꯄꯨ. ꯀ꯭ꯔꯣꯁꯅ ꯑꯩꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯌꯥꯗꯕ, ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕ, ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯍꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯤꯡꯕꯤꯕ ꯃꯇꯝ ꯂꯩ. ꯃꯗꯨꯅꯤ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅ ꯊꯥꯛ ꯍꯟꯊꯅꯤꯡꯗꯗꯨꯅ ꯀ꯭ꯔꯣꯁꯄꯨ ꯄꯥꯝꯗ꯭ꯔꯤꯕ. ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯅ ꯃꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯅꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯦ, ꯃꯈꯣꯏꯁꯤꯗ ꯍꯥꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯌꯥꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕు ꯁꯥꯈꯤ ꯄꯤꯍꯟꯕ ꯃꯇꯝ ꯂꯩ. ꯃꯗꯨꯅꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤ ꯄꯥꯝꯗ꯭ꯔꯤꯕ. ꯑꯗꯨꯅ ꯀ꯭ꯔꯣꯁ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃꯗꯤ ꯑꯦꯟꯖꯦꯜ ꯑꯅꯤꯃꯛꯀꯤ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕ ꯃꯇꯝ ꯂꯩ ꯍꯥꯏꯕꯁꯦ 1 Corinthians 4ꯒꯤ 9ꯗꯒꯤꯅ 16 ꯐꯥꯎꯕ ꯄꯥꯕꯗ ꯎꯏ. ꯑꯩꯈꯣꯏꯗꯤ ꯃꯤ ꯑꯃꯁꯨꯡ ꯁꯔꯒꯗꯨꯠ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯅ. ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯗꯤ ꯃꯦꯒꯅꯦꯇꯤꯛ ꯄꯋꯥꯔ ꯂꯩ. ꯌꯣꯠꯆꯥꯕꯤꯒꯨꯝꯕꯅꯤ. ꯃꯦꯒꯅꯦꯠꯅ ꯌꯣꯠ ꯈꯨꯗꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯨꯝ ꯀ꯭ꯔꯣꯁꯅꯁꯨ ꯑꯩ ꯄꯥꯄꯤꯅꯤ ꯍꯥꯏꯅ ꯌꯥꯖꯕ ꯃꯤ ꯈꯨꯗꯤꯡꯕꯨ ꯃꯉꯣꯟꯗ ꯆꯤꯡꯁꯤꯟꯕꯤ.
क्रॉस की थबकती अखोद ख्रिस्तान ओइना लातुना थमलिबा सिनफुल नेचर पाप की मचत मीना थागतपा पाम्बा मीना इकाई खुमनबा पाम्बा अदुगुम्बा मिमांगदा अखोइस मकोकता फमनिंगबा असिगुम्बा पुमनमक असिबु हातोकपिबा से क्रॉस की थबकनी अदुगी महुत्ता क्रॉसना अखोइबु ईश्वरना थागतपिबा ईश्वरना इकाई खुमनबिबा मी अमा ओइननबगिदमक सेमदोकपिबा अदुनी मसीनी क्रॉस की थबक हारिबसे अदुबु ngasiगी प्रीचर्सिंग असिना क्रॉस की मतंग से तोइना संदोक्तबा मरमना चर्चिंग असे सिथरकपगी मरम अमा ओइरिबनी मरमदी मखोइना क्रॉस की वारी खंगदब नते क्रॉस की मतंग संदोकपा हैतबगी नते अदुबु क्रॉस की वारी असे ngasiगी क्रिस्टियन सिंगना तानिंगदे मरमदी मखोइना अवा खांगबसे सुपाम पामदे मदुगी सरमन अदुनी मखोइना तानिंगद्रिबा मदुगी महुत्ता ngasiगी प्रीचर्सिंग असिना फ्रीडम 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 निंगतंबा हाइबसे हंजिन हंजिन सब्जेक्ट अमा ओइना has been preached long enough हंजिन हंजिन इसै सकपा मी मगी पता हंजिलकपगुम तोइना संदोई नंग फ्री ओइरे नंग निंगतंबलबनी हाइबसे because निंगतंबगी सरमन्ना मखोइगी हक्सांगदा बिलीवर्ससिंगदा क्रिस्टियन चर्च मेंबर्ससिंगदा निंगतंबा हाइब सरमनसिना निंगतमना पाप तौबा याहल्ली मसिना मरम अमनी निंगतंबा हाइब सरमन असिना ngasiगी क्रिस्टियन सिंगबु निंगतमना पाप तौबा याहल्ली अदुना ख्वाइदगी नुंगाइबा सरमननि निंगतंबा जिसुना पाप कोपिख्रे हाइबसदगी हेना नुंगाइबा मखोइना तानिंगबा अतै लेते मखोइ कैसु तौनिंगाइ का लेत्रे हाइरदि पास्टर अदुदा आइना सुम खनबदा इंसांग नापि थिलमदना nga का लेरमदौ माले मसिनी इसम चमना 2002 दा आइना शेयर तौखिबसे अदुबु क्रॉस याउद्रबा क्रिस्टियन अदुदी कानद्रबा अरेंबा क्रिस्टियन नि हाइबसे बाइबल्सना मयेक सेंगना ताकपिरी क्रॉस हाइबसे ख्वाइदगी मरु ओइबा अमनी क्रॉस हाइबसदगी हेनबा अतै अमामुक लेत्रबनी क्रॉस हाइबसना पांगल पुमनमकी हौरफम अदो अखोइगी ओइरिबनी क्रॉस असे करिगिदमक्ता मरु ओइना अहानबदा आइना मतेक अमा संदोक्सरिबनो हाइरबदी क्रॉस हाइबसदा फज्जना सीख्रबा पाप हाइबदो मयेक सेंगना हातोक्ख्रबा क्रॉसता मागी मसादो पुंकत कथोख्रबा मनुंग अमदि मपान नाइदना इबुंगोगा लोइनना सिमिन्नरे हारगा अनौबा पुंसी अमा फंगजख्रबा क्रॉस हाइबसना मा हाइबदो कंप्लीट हातख्रबा मी अदो पुंग हातोख्रबा मी अदो क्रॉसना चर्चता थाजिन बिरकदोरिबनी क्रॉस हाइबसे चर्च की थोंगाल अमनी क्रॉस हाइबसद मसाबु हातब मी कनानसु माना फना खूब लंबी चलबसु चर्च हाइब हिंगबा सर्ग हाइबसदि सुंथुंग थुंगोय मरमदुना क्रॉसना मपुंग फान हातोख्रबा नुपादुना चंगलक्लिबा लंबी अदुनी अदुगुम थोंगाल अदुनी चर्च हाइरिबसे क्रॉसता सागै जात खेनबा अचौ मचा खाइबा तुकचबा नुंसीबा खेनबा पुमनमक हातोक्लबा मतुंगदा अखोइना इहान हान चंगदब युम अदुदी चर्च हाइबा असिनी क्रॉसता मचेत सिबा मी सिंग अदुना चर्चता चंगबा मतमदा सिंगलुककी मेंबर ओइरबसु माग ईश्वरगी मियेंगददी हिंगबगी लाइरिकता ममिंग याउदबा लिस्टता तुम मपानदा लई चर्च की मरम अदुना चर्च हाइबसे लोमनाइदब हिंगबा मी सिंगी लिस्ट अदुदा ममिंग इसनख्रबा सिंखक्तगी तिनफम ओइबा मरमना पृथ्वीस्ता ख्वाइदगी हेना फजबा सर्गदा ख्वाइदगी हेना फजबा कैना अमगी सकम लौरिबनी मसिदगी हेना मतिक चाबा ममल यामबा सिंगलुप चर्च हाइबसदगी हेनबा अतै मिंग अमता मालेमगी लेमाइदा लेते मरमदी मसिदी ख्रिस्त मसामकी ईन लैरगा मागी ईन युमफम थोलगा लिंखचबा सिंगलुपनी चर्च नतन ईन ममल ओइरगा सेंबा अतै तिनफम अमता मालेमगी ऑर्गेनाइजेशन सिंगदा याउदे अदुननी क्रॉस अमसुंग चर्च हाइबसे असुकी मतिक मरु ओइरिबा अनियसे अमता ओइरकलिबा वन प्लेस ओइरिश जिसुना सर्गगी
Mapabu thadoga laki. Mama Mary haksangi oinasu thadoklammi. Aduga cross ta mana pangtingi. Madu mana church asimagi oina sengwatjaba yananabagi tamakni. Christian haksang oina laklaga cross ta sibikibagumna. Magi church nasu cross ta sigadabani habase ibungona takpi. Ibungona hakchang oina laklaga cross ta pap ki usil oina sibikibagum. Magi church members sing asinasu cross ta soidana sigadabani aduga membership laugadabani habase ibungona tampi. Krista ka cross ta siminadaba kana amatta magi church ta one flesh oide. One flesh oidrabadi hakchang amata oidrabadi magi church ta su yaude habase Bible na fazana sena takpiri. Krista da ikoi hakchang amagi kayat oire habase 1 Corinthians 12:13 dagin 18 phawdi yawi. Krista na haujiksu church pu leptana mathang sangat piri maramdi yeknaba diabolado mafam sida mana manghanba ngamme. Church asimaga tinapam unity oina leiminaba mafam ni atai kaidasu unity leite uniform di miyoibana semba ngamme unity di church natana atai da leite. Nungsiba pumnamaki tinapam ado church asini. Ephesians 5:29 da mi kana amatana mahakmaki masabu tukachaba leite masabu tukachaba suklai leitaba mafam ado church asini nungsiraba marupsing. There are many understanding about church. Church haibasigi matangda miyoibana khangba mayamna lei theologian singnasu Bible seminary dasu tongan ba understanding da migi magi ahibasing ado irammi aduga training dasu tammai. Church haibasigi understanding se khangba tongan magi understanding lay. Church se isordadi understanding amadagi hena leite one understanding ni madudi Ephesians 5:29 dagina 32 se isorgi understanding ni mana sengwachaba church haibasigi one understanding ni. Mi kana amatana kaidangwida sumasamaki hakchangbu yengthide adubu ibungona singlupki tamak tawbagumna mi aduna mahaki hakchangbu yokhatchai amasung yengsinjai maramdi aikhoi mahaki kayat singni aikhoi mahaki hakchangni amasung mahaki saru singni. Nupina magi mapuroibaga amatta oibagum Krista amasung singlupsu amatta oiribani. Kristaga one flesh oire habase isorgi understanding ni cross haibasigi church haibasigi maramaduna church haibase isorgi asengba a pitch of heaven on earth apikpa sarga machet ama prithibi da kelakraba ado church asini miyoibagi punsi haibase afaba phattaba anina sai migi afaba lei miyoibagi phattaba su lei. Mi amabu fahanbase afabani haina lausira natraga mi amase phattabani haina aina khansira mi eduda leite aigi khutta lei. Mi amabu afaba ohenbasu aingonda lei phattaba ohenbasu aingonda lei. Aina mi amagi phattaba asoibado yengbidaduna magi afaba do yengbiba matamda mi do yamna farabani. Mi amagi asoibado aina suyeng yengbidaba kupsinbiba midugi afaba thabak tawkibasing ado ningsingjaraba magi afabadu khaktang aina singthanabiba matamda mi ado farabani afaba mi adum oire. Karigumba aigi miyeng asina phattabada phattaba ngatada yengduna midugi phattaba ngata aina singthanabiba asoibadu khakta khandoklaga madu kothoklaga madu khakta aina yengba uraba nganglaba adugumba mit ado aigi phattaba mit adu maduna uruba khudingmak aduna mi singda aina madugi saki pira abadi mi ado phattaba dum oiraban ma ko aina tukacharkani mi nasu aigi maramna tukachanga doriban aikoina thawaya sengmana thanba matamda ani ahum punna phambada afaba ngakta ngangnabani thawai tinaba mafamda church amagi manungda
ꯑꯐꯕ ꯉꯥꯛꯇ ꯄꯥꯎꯇꯥꯛ ꯄꯤꯅꯩ ꯉꯥꯡꯅꯩ ꯆꯔꯆ ꯂꯣꯏꯔꯒ ꯑꯅꯤ ꯑꯍꯨꯝ ꯐꯝꯃꯦ ꯃꯤꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯅꯗꯦ ꯔꯤꯚꯥꯏꯕꯜ ꯊꯨꯡꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯑꯐꯕ ꯐꯖꯕ ꯅꯨꯡꯁꯤꯕ ꯁꯦꯝꯒꯠꯄꯤꯕꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯅꯩ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯆꯔꯆꯁꯦ ꯃꯤ ꯑꯗꯨꯝ ꯃꯊꯪ ꯍꯦꯟꯒꯠꯂꯛꯏ ꯆꯥꯎꯈꯠꯂꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯑꯩꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯉꯥꯡꯉꯛꯄ ꯂꯩ ꯈꯨꯗꯨꯝ ꯆꯟꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯄꯥꯟꯗ ꯆꯠꯂꯛꯇ꯭ꯔꯕ ꯃꯇꯝ ꯃꯤꯛꯁ ꯑꯣꯏꯔꯛꯂꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯩꯅ ꯌꯥꯕ ꯑꯩꯅ ꯌꯥꯗꯕ ꯍꯥꯏꯅ ꯈꯥꯏꯗꯣꯔꯛꯑꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯐꯠꯇꯕꯔꯣꯝꯗ ꯌꯦꯡꯉꯛꯄ ꯃꯤꯀꯨꯞꯇꯗꯤ ꯆꯔꯆ ꯃꯅꯨꯡꯗ ꯆꯔꯆ ꯂꯣꯏꯔꯒ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯕ ꯃꯇꯝꯗ ꯃꯤꯋꯥ ꯉꯥꯛꯇ ꯑꯩꯈꯣই ꯉꯥꯡꯅꯔꯛꯄ ꯑꯗꯨꯝ ꯃꯤꯋꯥ ꯉꯥꯛꯇ ꯉꯥꯡꯅꯒꯅꯤ ꯅꯨꯄꯤꯁꯤꯡꯁꯨ ꯑꯅꯤ ꯑꯍꯨꯝ ꯇꯤꯟꯅꯔꯦ ꯃꯤꯒꯤ ꯐꯠꯇꯕ ꯑꯩꯈꯣꯏꯁꯨ ꯑꯃ ꯑꯅꯤ ꯇꯤꯟꯅꯔꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯆꯔꯆꯁꯤꯗ ꯑꯩꯒꯤ ꯃꯤꯠꯐꯝ ꯆꯨꯝꯗꯕ ꯑꯩꯅ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯈꯟꯕ ꯍꯧꯔꯛꯄ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟ ꯑꯩꯅ ꯆꯠꯇ꯭ꯔꯕ ꯀ꯭ꯔꯣꯁꯇ ꯑꯩ ꯏꯁꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯆꯔꯆ ꯍꯥꯏꯕꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯣꯁꯇ ꯍꯥꯠꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯇꯤꯟꯅꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯒꯤ ꯑꯐꯕꯗꯨ ꯈꯛꯇ ꯎꯏ ꯀ꯭ꯔꯣꯁꯇ ꯁꯤꯗ꯭ꯔꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯪꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯃꯤꯡ ꯈꯛꯇꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯇꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯐꯠꯇꯕ ꯉꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯉꯥꯡꯅꯔꯛꯏ ꯃꯤꯋꯥ ꯉꯥꯛꯇ ꯉꯥꯡꯅꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯆꯔꯆ ꯑꯁꯦ ꯃꯊꯪ ꯊꯣꯛꯈꯤꯗꯨꯅ ꯀꯥꯅꯤꯡꯗꯕ ꯏꯀꯥꯏꯔꯛꯄ ꯑꯆꯧ ꯃꯆꯥ ꯈꯥꯏꯔꯛꯄ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯊꯤꯅꯔꯛꯄ ꯑꯩꯒꯤ ꯃꯤꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅꯔꯛꯄ ꯃꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯔꯆꯁꯤꯡ ꯑꯁꯦ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯇꯝꯕꯤꯈꯤꯗ꯭ꯔꯕ ꯀ꯭ꯔꯣꯁꯇ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯦ ꯀꯥꯎꯔꯛꯂꯕ ꯅꯤꯡꯇꯝꯅ ꯐ꯭ꯔꯤꯗꯝ ꯐ꯭ꯔꯤ ꯋꯤꯜ ꯑꯗꯨ ꯇꯣꯏꯅ ꯁꯟꯗꯣꯛꯄꯤꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯞ ꯇꯧꯅꯅꯕ ꯁꯟꯗꯣꯛꯄꯤꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯄꯥꯝꯖꯕ ꯁꯤꯡꯂꯨꯞꯁꯤꯡ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯔꯆ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯔꯛꯄꯒꯤ ꯃꯔꯝ ꯑꯃꯅꯤ ꯃꯤꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯅꯤꯡꯕ ꯆꯔꯆ ꯀꯥꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯤꯡꯂꯨꯞꯅꯣ ꯍꯥꯏꯔꯗꯤ ꯑꯁꯣꯟꯕ ꯑꯁꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯌꯥꯝꯅ ꯄꯤꯗꯣꯟꯅ ꯍꯤꯡꯖꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯍꯟꯊꯕ ꯊꯥꯛ ꯑꯗꯨꯕꯨ ꯎꯕꯤꯗꯗꯨꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯕꯤꯗꯗꯨꯅ ꯃꯤꯒꯤ ꯑꯐꯕ ꯑꯗꯨ ꯈꯛꯇ ꯊꯥꯒꯠꯄꯤꯔꯒ ꯃꯥꯕꯨ ꯃꯆꯥ ꯃꯅꯥꯎꯗꯧꯅ ꯂꯨꯅ ꯈꯟꯕꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕ ꯁꯤꯡꯊꯥꯅꯕꯤꯕ ꯆꯔꯆ ꯑꯗꯣ ꯃꯗꯨꯅꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅ ꯊꯤꯔꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯅꯤ ꯇꯞꯅ ꯁꯨꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯅꯨꯃꯤꯠꯅ ꯃꯊꯪ ꯉꯥꯡꯈꯠꯂꯛꯄꯒꯨꯝ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯃꯉꯥꯜꯅ ꯃꯄꯨꯡ ꯐꯥꯕꯒꯨꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕ ꯑꯐꯕ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯈ꯭ꯔꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯇꯤꯟꯅꯐꯝ ꯑꯗꯨꯕꯨꯅꯤ ꯑꯁꯦꯡꯕ ꯆꯔꯆ ꯅꯨꯡꯁꯤꯕ ꯆꯔꯆ ꯂꯣꯝꯕ ꯅꯥꯏꯗꯕ ꯆꯔꯆ ꯁꯔꯒꯒꯤ ꯃꯆꯦꯠ ꯑꯃ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯥꯈꯤ ꯄꯤꯔꯤꯕ ꯁꯔꯒ ꯃꯆꯦꯠ ꯑꯃ ꯑꯣꯏꯅ ꯁꯥꯈꯤ ꯄꯤꯔꯤꯕ ꯆꯔꯆ ꯑꯗꯨ ꯃꯤꯗꯤ ꯃꯤꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯁꯦ ꯎꯔꯕꯁꯨ ꯁꯨꯛꯊꯥ ꯊꯥꯒꯠꯅꯤꯡꯗꯕꯅꯤ ꯃꯥꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨꯁꯨ ꯄꯟꯅꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯀꯜꯂꯛꯏ ꯑꯗꯨꯕꯨ ꯑꯐꯕꯗ ꯈꯨꯝꯖꯤꯟꯕꯤꯔꯕꯁꯨ ꯐꯠꯇꯕ ꯄꯣꯏꯟꯠ ꯑꯃꯈꯛ ꯐꯪꯕ ꯀꯥꯟꯗꯗꯤ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯑꯐꯕꯗ ꯃꯌꯥ ꯀꯥꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯕ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯤ ꯑꯁꯣꯏꯕ ꯑꯃ ꯎꯕ ꯀꯥꯟꯗꯗꯤ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯅꯥꯀꯣꯡꯗ ꯉꯥꯡꯉꯛꯀꯅꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯁꯣꯏꯕ ꯋꯥꯔꯤꯗꯨ ꯂꯤꯔꯛꯀꯅꯤ ꯐꯠꯇꯕ ꯄꯣꯏꯟꯠ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯀꯣꯊꯣꯛꯑꯒ ꯃꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯂꯣꯟꯅ ꯉꯥꯡꯅꯕꯅꯤ ꯃꯁꯤꯒꯤ ꯂꯝꯆꯠꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯗ ꯌꯥꯝꯅ ꯆꯤꯊꯒꯟꯕ ꯄꯣꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯇꯣꯡꯂꯝꯗꯥꯏꯗ ꯑꯩꯅ ꯄꯨꯒꯗꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯔꯩꯕꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯉꯣꯍꯦ ꯍꯌꯦꯡ ꯌꯧꯔꯒ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯌꯧꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟꯗꯤ ꯆꯍꯤ 30-40 ꯆꯠꯂꯨꯔꯒꯅꯦ ꯃꯔꯨ ꯑꯣꯏꯅ ꯂꯣꯟꯅ ꯁꯤꯕꯣꯟ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯒꯤ ꯑꯐꯕ ꯑꯗꯨꯗꯤ ꯂꯣꯠꯁꯟꯅꯤꯡꯕ ꯀꯜꯂꯛꯄ ꯑꯗꯨꯒ ꯃꯤꯒꯤ ꯐꯠꯇꯕꯗꯗꯤ ꯉꯥꯡꯅꯕ ꯍꯥꯏꯔꯤꯕ ꯂꯝꯆꯠꯁꯦ ꯃꯁꯤꯗꯤ ꯀ꯭ꯔꯣꯁ ꯃꯃꯥꯡꯗ ꯍꯥꯠꯇꯗꯅ ꯂꯣꯟꯅ ꯑꯗꯨꯝ ꯄꯣꯀꯦꯠꯇ ꯌꯥꯎ ꯂꯩꯔꯝꯕꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯀ꯭ꯔꯣꯁꯇ ꯍꯥꯠꯂꯨꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯁꯔꯒ ꯆꯪꯕ ꯌꯥꯔꯣꯏꯗꯧꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯦ ꯉꯁꯤ ꯍꯤꯡꯂꯤꯕ 21st ꯁꯦꯟꯆꯨꯔꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ 100% ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ 99%ꯗꯤ
ꯆꯤꯊꯔꯝꯂꯕꯅꯤ ꯑꯐꯕ ꯉꯥꯡꯕ ꯀꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯕ ꯀꯥꯎꯗꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯪꯈꯠꯂꯨꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯛꯇ ꯇꯥꯔꯛꯄꯒꯨꯝ ꯐꯅ ꯌꯥꯝꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ ꯍꯟꯖꯜꯂꯒ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤꯗꯣ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯝꯆꯠꯇꯣ ꯌꯥꯎꯒꯤ ꯃꯇꯨ ꯐꯅꯌꯥꯝ ꯁꯦꯠꯂꯨꯔꯁꯨ ꯅꯨꯡꯒꯤ ꯀꯩꯁꯥꯟꯗꯨꯗ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯇꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯔꯣꯏꯕꯗ ꯍꯛꯆꯥꯡꯗ ꯊꯋꯥꯏꯅ ꯍꯧꯔꯒ ꯍꯛꯆꯥꯡꯅ ꯂꯣꯏꯁꯤꯜꯂꯛꯏ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯆꯔꯆꯀꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯛ ꯂꯥꯛꯄꯗ ꯆꯔꯆꯁꯦ ꯃꯔꯥꯏ ꯌꯥꯝ ꯆꯥꯏꯊꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯤꯡꯇꯝꯕꯒꯤ ꯁꯔꯃꯟ ꯁꯟꯗꯣꯛꯂꯒ ꯅꯤꯡꯇꯝꯅ ꯄꯥꯞ ꯇꯧꯍꯟꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤ ꯁꯟꯗꯣꯛꯂꯒ ꯀ꯭ꯔꯣꯁꯇꯒꯤ ꯐꯪꯕ ꯄꯥꯡꯒꯜ ꯑꯗꯨꯗ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜꯅ ꯆꯔꯆ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀ꯭ꯔꯣꯁ ꯍꯥꯏꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯆꯔꯆ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯉꯥꯛꯇ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯒ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯁꯦꯝꯗꯣꯛꯆꯔꯕꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯊꯛꯇ ꯂꯪꯈꯠꯂꯨꯔꯒ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯔꯛꯄ ꯁꯣꯏꯗꯕꯒꯨm ꯐꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯁꯔꯃꯟꯗꯤ ꯅꯨꯡꯁꯤꯕ ꯄꯥꯞ ꯀꯣꯛꯄꯤꯕ ꯄꯥꯞ ꯀꯨꯞꯁꯤꯟꯕꯤꯕ ꯁꯦꯝꯒꯠꯄꯤꯕ ꯑꯐꯕ ꯉꯥꯛꯇ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯁꯔꯃꯟꯗ ꯄꯣꯠꯂꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯆꯨꯝꯕ ꯆꯔꯆꯀꯤꯗꯤ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯐꯕꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯤꯅ ꯑꯩꯕꯨ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯐꯠꯇꯕꯗꯣ ꯈꯛꯇ ꯃꯈꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯕꯨ ꯐꯅ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯖꯔꯨꯔꯁꯨ ꯑꯁꯣꯏꯕ ꯈꯔ ꯎꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯕ ꯍꯦꯛꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯈꯟꯕꯤꯗꯕ ꯃꯁꯥꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕꯗ ꯅꯣꯛꯅ ꯆꯝꯅꯔꯛꯄ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯛꯂꯕꯗꯤ ꯈꯪꯉꯣ ꯑꯗꯨꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯗꯣ ꯃꯤꯒꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯍꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯐꯠꯇꯕꯩ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕ ꯃꯤꯁꯤꯡꯅ ꯉꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩ ꯐꯠꯂꯛꯇꯕꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯑꯣꯏ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠ ꯌꯦꯡꯂꯤꯕ ꯃꯤꯠ ꯑꯗꯣ ꯐꯠꯂꯛꯇꯕꯒꯤꯅꯤ ꯄꯣꯖꯤꯇꯤꯕ ꯅꯨꯡꯁꯤꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏ ꯄꯥꯝꯕꯩꯗꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯔꯣꯝꯗꯒꯤ ꯃꯥꯅ ꯃꯤꯕꯨ ꯌꯦꯡꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯍꯛꯆꯥꯡꯗꯒꯤ ꯑꯩꯕꯨ ꯌꯦꯡꯕꯤꯕ ꯃꯤꯕꯨ ꯌꯦꯡꯕꯤꯕ ꯃꯔꯝꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅ ꯉꯁꯤꯗꯒꯤ ꯈꯪꯖꯤꯟꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯤꯒꯤ ꯐꯠꯇꯕꯗꯣ ꯍꯦꯛ ꯈꯟꯕ ꯃꯇꯝꯗꯨꯗꯅꯤ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯤꯡ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯤꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯍꯥꯏꯔꯒ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯔ ꯑꯃ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯔ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯐꯣꯇꯣꯒꯤ ꯅꯦꯒꯦꯇꯤꯞ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯐꯣꯇꯣ ꯆꯥꯝꯕꯁꯦ ꯅꯦꯒꯦꯇꯤꯞ ꯑꯩꯅ ꯍꯥꯟꯅ ꯆꯥꯝꯅꯔꯝꯃꯤ ꯀꯣꯛꯀꯤ ꯁꯝ ꯑꯃꯨꯕꯁꯦ ꯉꯧꯅ ꯎꯒꯅꯤ ꯉꯧꯈ꯭ꯔꯕ ꯃꯥꯏꯁꯤꯅ ꯃꯨꯅ ꯇꯥꯒꯅꯤ ꯑꯃꯨꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯃꯈꯩ ꯉꯧꯅ ꯎꯔꯛꯀꯅꯤ ꯑꯉꯧꯕ ꯍꯥꯏꯕ ꯁꯤꯅꯔꯤ ꯃꯈꯩ ꯃꯨꯅ ꯇꯥꯔꯛꯀꯅꯤ ꯃꯔꯝꯗꯤ ꯃꯗꯨ ꯅꯦꯒꯦꯇꯤꯞꯅꯤ ꯅꯦꯒꯦꯇꯤꯞ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗꯗꯤ ꯐꯖꯅ ꯐꯣꯇꯣꯗꯣ ꯆꯥꯝꯕ ꯀꯥꯟꯗꯗꯤ ꯃꯨꯔꯝꯕꯗꯣ ꯑꯃꯨꯛ ꯉꯧꯔꯛꯀꯅꯤ ꯉꯧꯔꯝꯕꯗꯣ ꯑꯃꯨꯛ ꯃꯨꯔꯛꯀꯅꯤ ꯉꯧꯅ ꯎꯔꯤꯕ ꯁꯝ ꯑꯗꯣ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗ ꯃꯨꯅ ꯇꯥꯔꯅꯤ ꯐꯣꯇꯣꯒꯤ ꯅꯦꯒꯦꯇꯤꯞꯇꯗꯤ ꯑꯉꯧꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯃꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯨꯔꯝꯕ ꯃꯥꯏ ꯑꯗꯣ ꯉꯧꯔꯣꯛ ꯑꯃꯨꯛ ꯉꯧꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯖꯤꯇꯤꯞ ꯊꯤꯡꯀꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯧꯕꯕꯨ ꯑꯃꯨꯕ ꯑꯣꯏꯅ ꯎꯗꯣꯏꯅꯤ ꯑꯃꯨꯕꯕꯨ ꯑꯉꯧꯕ ꯑꯣꯏꯅ ꯎꯗꯣꯏꯅꯤ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯤꯡ ꯑꯗꯨꯒ ꯄꯣꯖꯤꯇꯤꯞ ꯊꯤꯡꯀꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯉꯧꯕꯗꯣ ꯑꯗꯨꯝ ꯉꯧꯅ ꯎꯔꯛꯀꯅꯤ ꯃꯨꯕꯗꯨꯅ ꯃꯨꯅ ꯎꯔꯛꯀꯅꯤ ꯑꯗꯨꯅ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯃꯨꯕ ꯑꯅꯤꯁꯦ ꯇꯥꯏꯅꯕ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯅ ꯃꯥ ꯃꯤꯅꯤ ꯍꯥꯏꯕ ꯎꯠꯆꯔꯤꯕꯅꯤ ꯑꯐꯕ ꯁꯔꯨꯛ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯛꯆꯔꯤꯕꯅꯤ ꯀꯅꯥꯁꯨ ꯂꯣꯏꯅꯃꯛ 100% ꯐꯕꯗꯤ ꯌꯥꯎꯔꯣꯏ ꯃꯥꯒꯤ ꯁꯣꯏꯖꯕ ꯑꯗꯨꯅ ꯂꯨ ꯇꯧꯅ ꯁꯥꯕ ꯃꯤꯅꯤ ꯄ꯭ꯔꯚꯨ ꯑꯩ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ ꯏꯆꯥꯁꯤꯡꯅ ꯆꯠꯄ ꯍꯩꯇꯗꯅ ꯕꯣꯝ ꯕꯣꯝ ꯇꯨꯕ ꯀꯥꯟꯗꯗꯤ ꯆꯦꯟꯁꯟꯗꯨꯅ ꯀꯣꯡꯈꯠꯄꯤꯔꯒ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯍꯩꯖꯗꯕꯗꯒꯤ ꯇꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯛꯅꯕꯤꯔꯤꯕ ꯊꯤꯅ ꯆꯩꯔꯒ ꯑꯩꯈꯣꯏꯅ ꯅꯝꯁꯟꯗꯨꯅ ꯃꯥꯕꯨ ꯅꯦꯒꯦꯇꯤꯞ ꯈꯟꯕꯤꯗꯣꯔꯤꯕ ꯑꯄꯤꯛꯄ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯄꯤꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯂꯪꯐꯩ ꯆꯠꯃꯤꯟꯅꯕꯗ ꯖꯪꯒꯜ ꯐꯥꯎꯅ ꯆꯠꯄꯗ ꯁꯥꯡꯂꯕ ꯂꯝꯁꯥꯡꯗ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯖꯥꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯅ ꯑꯃꯅ ꯇꯨꯔꯕꯗ ꯆꯤꯡꯈꯠꯄꯤ ꯑꯃꯅ ꯂꯥꯝꯂꯕꯗ ꯏꯁꯤꯡ ꯊꯤꯔꯒ ꯄꯤꯊꯛꯄꯤ
ꯃꯈꯣꯏ ꯈꯨꯠꯁꯝꯅꯗꯨꯅ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯃꯤꯟꯅꯩ ꯃꯁꯤꯅꯤ ꯆꯔꯆꯅ ꯉꯁꯤ ꯄꯥꯏꯈꯠꯀꯗꯕ ꯆꯔꯆꯀꯤ ꯊꯕꯛ ꯃꯤꯒꯤ ꯐꯠꯇꯕ ꯈꯟꯕ ꯐꯠꯇꯕ ꯌꯦꯡꯕꯁꯤꯅ ꯆꯔꯆ ꯑꯃꯕꯨ ꯂꯩꯕꯥꯛ ꯑꯃꯕु ꯏꯔꯝꯗꯝ ꯑꯃꯕु ꯖꯥꯇꯤ ꯑꯃꯕु ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯄꯥꯝꯕꯩꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯔꯆ ꯑꯌꯥꯝꯕ ꯔꯪ ꯇꯩꯁꯤꯜꯂꯒ ꯀ꯭ꯔꯣꯁ ꯑꯃ ꯊꯦꯠꯆꯤꯜꯂꯒ ꯃꯅꯨꯡꯗꯗꯤ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇ मालेमगे लेमाई थक्ता फज्जा फजना लुपा करोड़ चाम चानी चहुम चंगना सारिबा चर्च खुदिंगमक फज्जा फज्जबा रंग तैसिली ख्वाइदगी अतांग अतांग पोतसिंग सिजिनई ममल याम कांसी यानसिली मनुंगदना लानगी लान ngakta amotpagi amotpa ngakta tauning ba taubu ngakta cross adu khongna netla nelaga cross aduna carpet oire haraga cross netla netlaga isor khoramba church ngakta bomnamak ado खल्लो अमुक्तंग नंग आइगी चर्च असिबो अजुगुम्बा लिस्ट यावरिब्रा यूएसए ददी अमेरिका ददी चाउर चर्च खरदी अमगा यानदबदगी मचेत मचेत खाइदोकनरे हायरगा काबीनब मी लैतबदगी कमिटी मेंबर्स सिंग वारेप अमा लौरगा चर्च कंपाउंड फार्म ऑनथोकलगा चर्च मनुंग सगोल थमनरी बनी हुजिकसे फजख्रब चर्चिंग अदो स्की थौबम ओइने योनथोक्तना अंगांग मचा मयामगी स्की थौबम ओइ फजगब चर्चिंग अदो रॉक म्यूजिक सकफम ओइदुना पैसा तालगा चर्च अदुदा रॉक सकफम ओनथोक्तना लैरि बने अदुगा फजब चर्च मयाम अदो काबीनब लैतबदगी यूएसए यूरोप लमददी करी तवी हबबु फुरित योनबा फजब कोट सूट कुंबा योनबा सेकेंड हैंड गी अदुगुंबा फुरित फी योनफम कोट योनफम ओइदना चर्च मयाम मखोइन उरिबदनी वीडियोदा ईश्वर की असावबदो अदुनी ngasi अखोइगी इथक्ता थेंगनरिबसे इचिलिनाउसिंग मसिना मरम ओइदुना अखोइगी इरक्सिदा मी खुदिमक चप मानना नुंगसिबिबा ngamba असिगुंबक मतम लाकपस्ता मसिमकना चर्च की मराई चाइथरपा हाइबा नेगेटिव थिंकर हाइबसिना मरम ओइदुना ईश्वरना ngasi ngasiमक असे हौजिक ओइरिबा फिबम असिदा अखोइगी इरक्ता मी खुदिंगमा असिबा चप मानना नुंगसिबिबा ngamba कईतौंगैदसु नेगेटिव थिंकिंग खंदबा ngamba अफपा ngata खनबा ngamba अखोइना तमजननबा ईश्वरना पेंजबा मी अमतंग पृथ्वीस्ता साखी पीननबा ईश्वरना थीरी मथौ तारिबनी मदो अहिंगोंदगी हौननबा नंगोंदगी हौननबगी दमक अइना ngasi क्रॉस अमसुंग चर्च हाइबसे लौखतजरिबनी अखोइबु नुंगसी मनबदगी मी सिंगसना चर्च दई थोखिबदी ओइरमोये इचिलिनाउसिंग अखोइना मखोइगी असोइबा मयाम अदु कुपसिनबिददुना इकाइरकपदगी मनिंग थुंगलक्तबदगी कप्पगा चर्चता पी ताना खुरुमजरुगे खल्लगा ताइबंग पानबिग ओइबा वारी ngata बिजनेस ngata ताइबंग पानबिग ओइबा इन्फ्लुएंस कदिमक चर्च मनुंगदा पुसिलक्पदगी वर्ल्डली ओइरकपा बेबीलोन चर्च हरलो चर्च ओइरकपदगी ओक्तबिगी चर्च ओइरकपदगी मी सिंगसिना तपना तपना युमदा लैबगा चप मानरेदा युमदा लैबनबु हेना फरे हाइदुना चर्च थादोगा चनखिबसे फैक्टर अमनी मरम अमनी असोनबा सोइबा मीगी नुंगाइतबा तुंगाक्ता ngangnaba खरा इना खुनबा मसेन पुनबा खरा माना याबा मसेन खोमजनबा मचेत तानबा अदुगुंबा तोंगान तोंगानबा वखल पुनिंग डिस्क्रिमिनेटिंग लैबा मरमना असोनबा अतोनबा मीसिंग असिना थवाइगी मपुंग फाजद्रिबा हक्चांगा यानरगा लैरिबा मीसिंग असिना चर्च असे तोपननबगी मरम ओइदुना ngasi चर्च हाइबसिगी वैल्यू से करिसु नत्रबा ऑर्गेनाइजेशन अमगा मानरकलबन मसिदा फमलिबा मीसिंग असली ममल यामी मसिदा चंगौरबदे आइसु हिंगनी हाइना खलहनबगी दमो चर्च सिंग असने ngasi ईश्वर लाकलमदागी मतमसदा थौरांग तौजहौबा मथौ तारे अरोइबदा आइना हाइजनिंगी वाटर होल अमदा इसिंग खोंग मचा अमदा नोंसा अमगा इरोय अमगा इसिंग थक्ननबा खतनरमे इसिंगी दमकता मबानी फाइट तौबा मतमदा इहिंग नाहिंग तानरकलबा मतम अदुदा इरोयगी मसीना नोंसादो थिंदतपिदुना इहिंग नाहिंग तारे नोंसाना मचिनजु चिकथतपिरे अदुगा मयांगलेंदसु चिकपगी इरोयदसु यामना सोले तुगदोरे अदुगुमा मतम अदुदा पांबई लेरक्त्रबा उपाय लेरक्त्रबदा मबानीमक सीबा फाउ खनबा लैतना खनरकलबा मतमदा लंजा मयाम अदुना मबानी से खनरगा सीगदोरे मबानी की मसा चारसी हाइदुना लंजा पुमनमक लंजा चाम चानी लागा अकोइबदा नोंसा हाना सीबदुरा इरोय हाना सीबदुरा गाइदुना लेरमी मखोय अनिना इहिंग नाहिंग साना खनरबा मतुंगदा
ꯊꯣꯛ ꯊꯛꯃꯤꯟꯅꯔꯒ ꯌꯥꯔꯕ ꯏꯁꯤꯡ ꯈꯣꯡꯗꯣ ꯑꯩꯅ ꯆꯥꯎꯕꯅꯤ ꯑꯩꯒꯤꯅꯤ ꯅꯪ ꯊꯛꯀꯅꯣ ꯍꯥꯏꯅ ꯈꯠꯅꯔꯨꯕꯗꯒꯤ ꯃꯕꯥꯅꯤꯃꯛ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯪꯖꯥ ꯆꯥꯕꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯔ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤꯗꯤ ꯃꯔꯨꯞ ꯈꯠꯅꯔꯒꯨꯝꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯆꯥꯔꯔꯣꯏ ꯅꯪꯁꯨ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯔꯅꯨ ꯏꯕꯥꯅꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯐꯖꯅ ꯏꯁꯤꯡ ꯊꯛꯃꯤꯟꯅꯔꯕ ꯃꯇꯝꯗꯗꯤ ꯃꯕꯥꯅꯤꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯦ मागी लंबीद चनख्रब मतमददी लंजा सिंह अदुना खलंबा मबानी हातोकनरगा सिरदी नुंगाइनीदा हाइना चिंजाक यामना मरांग कायना लेरनी हाइदना लंजा सिंह सागचरंबा असादो नोंसा अमसुंग इरोय अदुना खन्नब तोक्तुना अमत्त ओइबा मिकुप्ता लंजा सिंह अदुना अखोइगी थोरांग अरेंबा तारे हारगा निंगबा कायना पाइखि अदुगुमना अखोइ मसेन अमगा अमगा हक्सांगदा तौनिंग बदा तहनबा निंग तंबगी वापाउ संदोक्तुना निंग तमना पाप तौबा यारे हाइना अयाब पिबिरिबा चर्च सिंह असे मसीगुम्बा लाना तंबीबा चुमदबा क्रॉस अमसुंग चर्च हाइबसे करिनो हाइबसे मयेक सेंगना तंबीबा सरमंदी संदोकनिंगबा संदोकपा याय अदुबो क्रॉस यावबा अदुगा सरमंदी संदोकनिंगबा संदोकपा याय अदुबो चर्च हाइबसे सोइदना यावबा क्रॉस अमसुंग चर्च क्रॉस अमसुंग चर्च क्रॉस अमसुंग चर्च अनि यसिदगी सरमन पुम्नमक अदुगी अहोबा मयाय अमसुंग अरोइबा हाइबसे ओइरे हाइरगा अखोइगी यानदबा हक्सांगी ओइबा पुम्नमक हातोक्तुना मपुंग फाना क्रॉसता हातोकलगा सीख्रबसिंग थवाइरोमदा हिंख्रबा खक अदुना तिन्नजरिबा नुंसीबगी होरफम अचौ मचा खाइदबा अचान मिरान नाइदबा जात बिजात खाइदबा लाइरे इना खुंबा नाइदबा लाइरिक हैबा हैतबा दाइदबा नुंसीबना पुंग कुप कुपसिनख्रबा नुंसीबा हाइबसिना इसिंग इचावगुमना थमोइ खुदिमक पाथोकलबा अदुगुम्बा चर्च अमा ओइबा कांदा अखोइ मसेन खन्ना हंदुना अखोइ मसेन थवाइदा सिरे हारगा मखोइना नोरोक्ता पूनबगिदमक कोइसलगा येंगलेबा लाई फत्तबा अमदि शैतान लिसिंग लिसिंग से इरोय अमसुंग नोंसादुना नेगोसिएट तौरगा लंजागी प्लान अदो अरेंबा ताहनबगुम दियाबोलगी थबक मांगहननबा ईश्वरना क्रॉस असे खोइगिदमक थंबीबनी दियाबोलगी थबक मांगखिदुना ईश्वरगी मचानुपादबु उथोकननबा ईश्वरना चर्च असिबु लिंखत्पीबनी हाइबसि हाइरगा आई लोइसनजगे ताबीख्रबा पुनमकी थक्ता ईश्वरना बोर पीबीबा ओइसनु आमेन।